Lamdamasi ki Pukchak Lambi mo oriba National Highway 37 Imphal Juri Lambe Paringi Maruiba Thong mo oriba Irang Thong Chayasigi me Taragani Toigi Nungtilda Tekibadagi Housing Fawalobi Pongna ba Yadana Lady Basi Matang Tagi Ahan Bachayol Fawgi Manungda Tom Sejin Baloshinduna Lambi Fauna Lagan Haina NISIDSL na Manipur Lengakta Taja ba Pikraba Matung Amukhana Manipur Driver Association MDAG Luchingba Singh Desu Tazaba Pikre Adumoinamak Tajabasi Kadai Fawba Chungaduribano Haibashi Achoba Wahangama Oirakle. Imphal Juri Lambi Paringi, Irang Thong Tekibana Maramoiraga, Tha Ani Hena Lambi Fauna than Lady Basagi Matangda, Manipur Driver Association AMDAG, Mihut Kangbu Amana, Ngarang Hausa Husik Oiriba, Irang Thongi Pibam Yangsin Bagalunana, NISIDSL Gi, Makok Tongpo Official Sing Unaduna, Atuba Matamgi Manungda, Thong Sebjin Bagi Tabak Loishin Binaba Yauna. Lambi Paringasi Hausi Koiriba Pibamgi Matangda Wafam Kayada Taksan Kray. TOMTV ki Mihut Yauna MDAG Secretary KH Sanjoyna Luchingba Association Asigi Mihut Singna NISIDSL gi General Manager PMU None Retired Lieutenant Colonel Asutos Misraga Unaba Aduda Asutos Misran Haike. Irang Thong Semjin Bagi Tabak Kongjel Yangna Sangselekle. Tekraba Thonggi Mamang Thangba Makhongi Saruk Haibaloire, Tasigi Kunganipan Fawbigi Manungda, Thong Sembagi Tabak Lotion Bakalunana, Matang Tagi Ahan Bachayol Fawbigi Manungda, Gari Lantok Lasing Toba Yaragane, Nong Jingi Pibam Patabana, Chilcherda, Kulai Sing Purakada do Matam Chana Lakpangam Kidabane, Hauzik Ayamba, Kulai Sing Tunglare. Maki Maike de Lambi Paringasi Hen Faba, Manungda Semjin and Bahonagane. Hausi state lengaki maike degisu Irang Thong Semjin ba loishinana ba खंगलक पर ले रहा है इसके लिए आर्मी वगैरह लोगों से भी बातचीत की गई थी जो मुझे इन्फॉर्मेशन मिली है बट ना उस समय उनके पास भी रिसोर्स अवेलेबल नहीं थे तो वो हो नहीं पाया नहीं तो शायद पर इसमें पिलर एक तो कंक्रीट का हमने नया बनाया बिल्कुल अवेटमेंट क्योंकि वो तो चला ही गया था तो वो तो हमने नया ही पिलर बनाया है जिसको कि बनने में भी टाइम तो लगता ही है उसको भी टाइम लगा बनने में और इस ये मंडे को यहाँ पर मैंने मीटिंग भी बुलाई थी और ये जितने भी नौने तक के लोग हैं यहाँ तक आपके ना ये जो 66 किलोमीटर तक का है जिनके तीनों है ना कॉन्ट्रैक्टर यहाँ आए थे मैंने तीनों को मंडे को बोल दिया था भाई ये है मुझे रोड बहुत अच्छी चाहिए मैं ऐसी कंडीशन में एक्सेप्ट नहीं करता हूँ ठीक है काम करते समय रोड खराब रहेगी लेकिन ऐसा तो नहीं होना चाहिए कि ना मैं राइड स्मूथ ना हो एक्सीडेंट प्रोन हो ये एक्सेप्टेबल ये मैं बता चुका हूँ उनको इवन आज एक पैकेज 4 के भी आपके बैठे हुए हैं आप अभी आए हो आपसे काफ़ी देर से वेट कर रहे हैं उनसे मुलाकात नहीं हो पाई है जो उनके वो भी काम करने शुरू करने वाले हैं तो वो पहले ही मैं इंस्ट्रक्शन देने वाला हूँ जो कि ईरान ब्रिज तक काम करेंगे इस एरिया में मेरे को दिक्कत नहीं आनी चाहिए क्योंकि वो राइड भी सही होनी चाहिए NISIDSL की General Manager PMU None Retired Lieutenant Colonel Asutos Mesran Pirakhiba Thajaba du Kadai Fawba Chumbanu Haiba Khangdoknana ba MDAG Kangbuna Hausi Koiriba Irang Thong Senjin Bagi Thabak Hakthengna de Yangsaluba Matamda Thonggi Tekraba Makhongi Sarukhak Haiba Loiramba Amadi Lambi Matekama Nongna Kaklamba Natana Thabak Sing Ihing Hingna Leiramba Tengnake Oirem Liba Piba Madu Yangsin Bagalonana Manipur Driver Association AMDAG General Secretary KH Sanjoyna Pain the Bapungdu Pagalonana NISIDSL gi Piriba Tajabasi Oitoka the Mandi Haiba Wafam Kaya Pungduke Manipur da BJP government Panba Horokpada Lambi Asibu aeroplane Taba Yana Monda Sembigani Haina Haibi Gibedo Madu Tabak on Otokpiu, Manipugi Prazagi, Nomagi Sang the Yadra Pasakudima Pusalapada, Impan Jiribam Labi Sizu, Atukimati Asoba Todama Lauribani, Nasing Asimak, Low Singi Matamasida, Hard Pangdanda, Gudonda, Prazana, Irang, Hoegi, Irang Botalenari, Yaragadi, Nagaland Gormega, Waris Hanabiraga, Gari Singje, Satok Sinto, what Ayaba, Ama Ya Atuamatam Lahanjaningi. Thabak Sumpab Aduda Lairam Kiba NISIDSL gi Site Engineer Ankit Singh Ranana Thong Sembagi Thabagasi Tasagi Manungda Lotion Gane Hausi Thongi Makhongi Saruk Semba Loire Tekraba Thongi Saruk Singasi Hanadi Jinkatlaga Semjana Batorang Torambani Adubo Hausikti Sizinaroi Nongno Semlagani Maduda Chankadaba Machak Sing Loina Maktunglare Hana Thongasi meter chama Yankai Kak Sanglambani Adubo Nongno Sagali Basina meter chama Gohumpu Sanglagane Mamangda Thongi Bargi Saruk double Oiramba Dusu triple Oiragane Thongi Body ki Saruk Sembagi Tabak Asi GRS Sina Pairagane Housing Company Asigi Senmi Kunna Semga Sagatpagi Tabak Haure
ahing nungtil kaidana thabak paikhatlagani thonggi mamang thangba sarukta hauzik machak mathum sing paiduna thambaga loinana thabak subasu haure maning thangba maikai degi thong asi kapthokpa haurakadabane nongna sariba thong asina hena kangadaba maramna hana mamangda mal pubagi chang akaknana thamlamba adudagi hengatpasu yargan haike Manipur Driver Association MD gi General Secretary K.H. Chanjoy na luchingduna chatkiba khongchat aduda Sanapati District Truck Driver Union namadi Sanapati District Truck Owner Association gi mute kangbu su sarugyake Lamdam masige amatangairaba puksak lambi ama oiriba National Highway 37 Infantry lambi paringi khwaidigi maruiba thong ama oiriba Irang Thong satliba sahi asigi megi tang taragini thogi nungthil pung ani taramdaida Turelgi singi isielna maram oirakanda mamang thangba saruki thongi makhong ningkhai khibagi ngasi fawba Imphal jiri lambi fauna bangamna lekle adumoinamak Manipur lenga ki maikei degi amasong thong asibu semjin sajenbagi thabak sathariba NSIDCL gi maikei degi su akan mamong the process sangchili adubu hairiba official sing asigi maikei degi de hariba satliba tha asi kunipal fawi manungda thong asi sajenbagi semjenbagi thabak loshinbagi loena atai walauriba thabak throm sing pangtholaga lakadriba mathangi tha agasi ahan bachayol fawada gi manungda mahau sagumna Infantry lambi fauna hanma ngamgani habi thajo piri loya lambi paring ase channel chaliba tongal Manipur Driver Association jaung association singi maikei degi de NSIDCL amasung Manipur lenga ki maikei thamne ba thajaba si kadai fawu oithokadabano hairiba piriba pungpham asimakada hairiba matam adumakada hairiba thongsi semjinba loibaga loyana lambi chathok chasin tawbudu ngamgadra haibasi wahang amadi orakle hiramasi matangda Manipur lenga ki maikei degi so akan mamiyang sangbaga loyana thawak fairiba NSIDCL gi maikei degi so pikhiba matam adu thabak mapung phan ontholaga Driver Association amasung miyam gi apamba oirakle